KUMJA lising ani taramapangi December 13 da Parliament na pass TOUKHIBA Citizenship Amendment Act 2019 ADUGI MAYOKTA North East Region ge MAHEIROI Loop Nipan ge APUNBA body ama OIRIBA North East Students Organization Neso na North East ki state tareta LAKLIBA December 13 da black flag Amadi black banner sing Shijinnaduna Yaningdabagi Thouram Pangthokkani HAINA Neso na KHANGHALLAKLI Neso na thadorakpa chirol amana hai Citizenship Amendment Bill 2019 ge MAYOKTA North East Region ge yelhomi sing na leblabasu miyam gi kholau aduna thaiduna India lengak na KUMJA lising ani taramapan gi December 13 da bill asi Rajya Sabha da pass TOUKHIBani region asigi yelhomi sing mirai bagi thawong asi yaningdaba phongdoktuna December 13 asi North East Region da Black Day haina ningsingduna lakpani chahi asigi oinasu lakliba December 13 asida North East Region ge state tareta Black Day black flag amasung black banner sing Shijinnaduna Thouram asi pangthokkani Thouram asi North East ki yelhomi singna ek asigi mayokta lei haibadu India lengakta utpaga loinana region asigi yelhomi singda India lengakna chathariba political injustice asi nahona na ningsing hanbani Black Day ki Thouram asi region asida leiriba miyamna sogatpiyu hainasu jerolasna makhatari